अहानबदा मरुएबा पाउ Chief Minister and Birengi Economic Revival Mission की मखादा यनाउ लिसिंग अमा अमदी nganu macha chani muk yanthokre Manipur dagi group ki captain Wangkhem Suresh ko Telangana gi Secunderabad ta yamna freedom charoba defense management course amada saru yanabgi dama khalakre Aina tingkraba lal holob amana sel ge demand amaga mari leina fakiba miyoi ama asiba hakchang oina taaduna leramle amadi mutum fibauda Imphal Turen gi mathakta sawa thong tektharakpadagi miyoi ama sire ahumna aso apan nangle Kurumzari, Mami TV na sanjok jaba prime time news miyang tabi basingbo NEHA thiam na taram nokchari. Pauk sandong na pizari. Chief Minister and Birengi Economic Revival Mission ki makada yanaw listing ama amadi nganu macha chani muk yanthokre. Department of Veterinary and Animal Husbandry, Government of Manipur na khusamna duna Bisnupur District ki manung chan na leiba Leimaram High School da leiba inmates sing da yanthokpagi thauram asi pangthokpani. Thauram asiga mari leinana Veterinary Department Government of Manipur gi Director R.K. Khogendrajit Singh na phongdokhibada yen nganu asi yen thokchabagi pandamdi CM gi Economic Revival Mission gi makhada Department asina ngamjaba kharadang relief camp da leiriba inmates sing da hairi yen nganu asi fazana loibiraga kanaba soidana fangani amadi sendok lambi ama semba ngamnabagi pandamda yen thoksabani haike Koi ngasi Leimaram relief camp di yendok cheriba nganu ga yen ngasi koi gi nganu dana ngasa jagi bido khagi campaign haina marum yang kokpa aduga yen dasu koi gi apapa variety ni koi na lising ma pijeri se ana koi gi pandam di CM gi mission chi gi makhada koi department ngamjaba kharadang yen in the form of yen oigera nganu oigera masi loiraga koi gi relief ki inmate chingchina masi gi kanabadu phangbudu ni ana sida leiriba koi gi yen natraga koi nganu si koi gi market ta leiriba bridge singsidagi hena sengba haiba tare department na puthokchaba adugumba bridge ni aduna masi yen lisingama aduga nganu chani si tawraga koi gi Leimaram gi inmate sing relief camp da leiriba inmate singchina masi kanabase soina phangane na thajajai Thauram asida relief camp da leibi ima amana phongdokhibada lamdam asida leiminiriba ichul inaw singna aikhoi masel hunduna ngangnariba asi tokpiyo kuki gi MLA singdi nongmata makhoi masel hunaraga ngangnade aikhoi masel hunaringaida kuki na marak asida khodong chaba lawrli maram aduna aikhoi lingjel amukta manasi apunbana pangalni haiba kholaw adu pulap lawminasi haike Kuki yamdraba miyoi kharana asuk yamna lingjen manaraga akoi maitai akoi na social media da huna dana tawba thabaksi ngasi dagi tokpiu na haijari nusibiu akoi apam pam da punamak amutang punna khana tanaminaraga akoi hapta gi ni khangde ade thakai gi ni khangde NGO mayam jingjiga MP ani ga si minister MLA mayam siga punna tanaminaraga akoi apunbagi unity dom tang ulaga kuki se akoi gi yengna bo riba kuki se akoi gi hana lejaramba yelhomi nataba atopata gi sangsa leiba mayam se tanthokraga akoi gi hana lejaramiba khongjai hairame matang duda aduga akoi gi hana leinaramiba nungsijana na leiminaramba se asumaina leiba pami haiba wafam se ai media gi thongda thamja Manipur dagi group ki captain Wangkhem Suresh po Telangana gi Serumkadrabat yamna freedom charoba defense management course amada saru yanabagi dama khalakre Captain Suresh na Manipur dagi ahanba Air Force officer oina khalapani hari
Suresh Kawa Lamdaibungda Leiba Laikhidraba W Borobi Amadi W Ongbi Memtongi Itontonba Machanupani Mahak Sainik School Infagi Mahiroi Amakaksuni Mahak Sainik School gi Kunsuba Base ki Mahiroi ni Mahaku Sainik School na honor asti fanglakpada harauba nungaiba thagatba fongdoklakpaga loinana tungi punsi dasu hena nungaiba afaba purakpa oirasanu haina yaifa mangol pikhi Aina Tenkraba Lal Horub Amana Sale gi demand amaga mari leinana fakiba mioi ama asiba hakchang oina taduna leiramle Thodok asi ngasi ayopong ahumrong tarakpada lilong chajenge laisang hidien gi mafam amada asiba hakchang oina pundok lambani hairi Kangaboki miyamna yaningdaba amadi pendaba fongdok laduna ngasi laikhidraba mioi adoge kun Kangaboki miyamna National Highway 102 thingzinduna khongjang changsinkre laikhidraba mioi adudi Kangabok awang lekai dagi DH Ibomcha chahi humfu manga apokpa laikhidraba amusana sastri kawi Hana Settlement Department gi AS amasung SO airambani Haujikna Kim Educational Society Kangaboki founder oiduna school chalaiduna leiraba social worker amani hairi Mahak tha asigi tara nipanda amuba machugi Tata Safari amada tuongduna lakba sakhangdaba sing aduna Kangabok Kaitel da leiba Chagi Hotel amadagi ayuki pung taret rom tarakpada sale gi demand amaga mari leinana faduna pukhibani hairi Si aduga mari leinana Kangabok khungi miyamna nungthil pung mari rom tarakpadagi khanghodana National Highway 102 na fawduna chatliba Kangaboki jaga singda lambi thingzinduna Leibaki luraba tanfam sida aikoi masel nuksinada naba hotnabigano paisaga mioi bagi ponsiga matikna bigano hatlaba matungda mara season bagi hainabi thado o haina thaba placards kaya sinaduna lambida darna famjinke amadi miyamgi mifam amasu pangthokduna misi asiga mari leinana GSC amasu semki amadi warip kaya lokhi Fana mara leiba mistak ama oirabasu migi thawai mamal khangdana hatokpiba mihat asida chena bakal bracing atuba matamda faduna logi oiba charak piyo mihat pasing fagatriba fawba asiba hakchang longdaba micham parzabu faraga ransom tanbagi thabak asi lengang na akanba mien changbiduna asigumba crime sing makhata na thokdana ba hotna biba hariba demand sing asi thabak oina onthorak trabadi makhata na akanba khongjang kaya changsinba amadi January ba loop asi Kangabok khulda ating bathamba haina warep mari loduna miyam mangda pathokpaga loinana warep sing asi yawba memorandum SP Thobal gi office fawba rally ama chatuna pisilaba matong lambi thingbagi khongjang adu loisinki Laikhidrabi gi loinabi thoksom ongbi kimna mahaki mapuroi babu fabi raga matong Phubi chaibi bagi makol telephone gi khuthangda tahanduna sel gi dimang tawrakhiba kayabu pendaba wafam kaya phongdorakhi Mutum Fibauda Infal Turegi Matakta Saba Thong Tektarakpadagi Mioi Amasire Ahumna Asok Apan Nangle Infal West District Mutum Fibau Amadi Thauba District Irong Kuno Kulga Fauna Riba Thong Takre Thaudok Asi Upuba Truck Ama Lanto Ingaida Tatkibani Hari Truck Adusu Turelda Tasin Kibidagi Haujik Fawagi Oina Mi Hungkan Bangamle Adubu Truck Adubu Taurak Liba Driver Di Tiba Kangtana Lairuraba Matong Sino Fangle Hari Laikhidraba mioi adudi usab udin chahi nimfu nipani hairi soklaba mioi ahum adudi mayang Infal Bengundagi Asif Hussain chahi tara nipan Tarif Hussain chahi kunmathoi amadi MD Amin chahi kuntaruk ni hairi makhoi mari mayang Infal Bengun yangbi dagi ngaktani hairi Sima Sarakanda, Lambi Tongi, Pagalaga, Putimos Amagaga, Satok in the Hen of Sagada, Hibaki Mohuta, Tong Silalakanda, New Gipunsi, Equimiangi Punsi, Mangbi, Yabagi, Kudong Tiba Kiba, Matsangalay, Maramaduna, Marilay Nava, Watch Department, Amadi, Lagiba Department Singna, Magi, Lengango Singna, Mutang meeting Changbira Kanda, Apava, Sakutana, Punanava, Amadi, Pai, Unamaki, Yakanabonavada, Maru Tungado, Marilay Nava Department, Lovi Navado, Lingsingari. Masi 2023 March Friday, Ahanba kisi amu tie adagi ikoi dana moi si kapa hokada tie pase si mak bonse thekhara kanta thekhara besi da tasale adudagi amu singkhala matung sida amu matam khara le pura kanda matam khara amu khama ani le pura kanda amu hawrako matam sida asisu paithara ga thekhara badagi amu ayong na keno tau dabi inda bi si amu singkhala ga thekhari basaru simu sidu basum lo khala ga namu pala kanda ila kanda hai basmana ahum su basaru selo
Security Force na Imphal East tagi yamlaba khulai kaya fagat mangamkhre. Imphal East District ke manung channa leiba Kongba Maru Hill Range ta thiba humba ke thabak chathabada improvised gal local name Pompi ama SBBL ama muzzle loaded rifle ama magazine nyawba .22 pistol ama magazine ahungal loinana country made pistol ahum local made single barrel ama blank cartridge ama mini flare single cartridge ani tube launcher tarok arming ring ani detonator yawdaba high speed grenade ama 2-inch mortar shell ama all bomb shell ama amadi charger gal loinana walkie talkie bofeng ama fagat pangamle hairi Manipur Police Control Room na thadorok pacherol amada Manipur ge ching amasung tamda security force na thiba humba gi thabak chathakre hari haukiba pong kunmari asida National Highway 37 amadi National Highway 2 da lamdam sige tangai fadana chana thaknaba amadi pochei puslakpa gari chaniga kuntra amadi chahunga kuntra humdoi hariba National Highway asida puslake hari Makata na pochei puba gari chathok sasin yananaba security force na khudong thiningai oiba mafam singda ngak sembagi thabak paikhatkre hari Manipur ge cheng amasung tamda punna checkpoint chamaga kunnipan thamduna achat awok sing check tobada chingnaba mioi humfutarok fagatuna wahang pahang chathaki hari GST for brutal killing of Soibam Sarat Singha Manipur lenga kayana kiba wafambu ngasi fawa thabok oina taroktabada GST na yaningdaba fongdokpa oina tha asigi kuntaretage jaribamda leiba lekai khudingda democratic oiba mawongda wakat mifam famduna lakhiba asigi manung channa ngasi Chandrabu lekai amadi IV lekai gi ima singna wakat mifam famkre Masiga mari lainana GST ge convener KH Sasikanta na haikibada ngasi fawa GST ga yanakiba thabak tawiraktaba haibasi jeriba miyambo hantana lenga na yengbibani athuba matamda thabak oina tawirakrabadi undemocratic oiba khongjang changsilakloi haiba ngamde haike Rapo lekai ge W Premila Devi Kobi wakat mifom asida saru yakibi nupi amana haikibada aikoidi GST na changsilakba khongjang khudingda saru yagani haina fongdokhe Asigi tang tarukta koigi ibung haibatare el soibam sarat kumar buthna tina hatkiba adugi mayok te kone yaningdaba dagi zefsi sem latangasi phobda koi lekai gi oiba janingdaba gi khongjang ase changselai karigumbada koina changselliba khongjang asida sarkar gi maigai dagi su koigi mateng pangbirakta haibadi tangdu leita ba phangdana ngasi bawda Jiribam sida awaba thengnariba mayam sida sarkarna su mai onsin biraktaba taragadi ekoigi lekai gi jesigi semliba sida ekoina akan ba khongjang changsalakani adna yaring makhaidi ekoigi sarkar gi maikaidagi pungning singsinjari jiri praja bu tangdu leitana thambiu awana kaya dagi kanminasi Hauji aikoina jiribam da koi sidin protest habadi democratic oiba koi khongjang si changsan jabani adu hairiba democracy oiba khongjang asi koi changsan jabasida Manipur government tabi dragadi koi Manipur gi habadi jiribam gi praja singda violence habadi undemocratic oiba khongjang changsan abaki baton thaba thokani maramudun habse thoktanaba damuda atuma damda Manipur government hairiba mihat pase koi habi haina su Manipur government gi mathangda thamjari IB lekai dagi Sarmina Devi na fongdokibada ngasi fawa Manipur lenga na GST ge demand PB daba haibasi aikoi bu mirai bibani athuba matamda demand sing asi PB yo haike loina na GST na changsilakba khongjang khodingda aikoi su saru yagani haike
मिहाट पदु पुथोक्तना मरी मखों पुथोक्तना तुमिना लेसनगसे अखोय जिरीबाम दा लेरिबा प्रजा सिंगा थमोय सोकना नुंगाइते अदुगे अखोय मथंग मथंग थरकोसिना अखोय ngaraangna choroting gi kaiga mifam phamme ngasina अखोय चंद्रपुर अदुगा आईबी गा पुन्ना अखोय मिफम जे फमजरी बने अदुना सरकार सिना अथुबा मतम दा मिहाट प पुथोकपिउ अदुगा प्रजा सिंग अखोय gi प्रजा सिंगा लेतक अखोयना शांति ओइना फंगदना लैरिबा मयाम सिबु शांति फंगनबिउ अदुना सरकार की माइगैदगी शरद कुमार की मिहाट पसिबु उथोकपिदुना मतिक चाबा दंदी पिबिबुदुना अखोय की प्रजा सिबु शांति फंगनबिउ हाइना अखोय की सरकार दा हाइजरी मिफम अदु लोइरबा मतुंगदा खोलाव कयासु लाउखि हाइ था अस्तिगी तरुकता जरीबामदा सोयबम सरक कुमारबो तमथिना हाटखिबदगे जरीबाम युम मई थाबा नोंमई अमदि बोम यावना कापसिलक्तुना इरांग हौरकपदगे जरीबामगे मफम निपानदा रिलीफ कैम्प हांगदुना लैरी लोइनना युमथंगनबा कासार डिस्ट्रिक्ट के मनुंग चन्ना लैबा जरीघाट पुलिस स्टेशन के मनुंग चन्ना लैरिबा लखीनगर मैतै खुंदा जरीबामगे लेंगंग पोकपी खुनगी मियोय यांखै हुमदोइना लांजेनरक्तुना ngasi फावबा लैरे मस्तिगे मतंगदा लखीनगर डेवलपमेंट क्लब जिरीघाट कासार की प्रेसिडेंट बिनोयना अखोयगी पाउमिदा असुमना हाय था आसिगे तरुकता जरीबामदे इरांग थोकपदगे लखीनगर गा युमथंगनबा लखीनगर कासार डिस्ट्रिक्ट के मनुंग चन्ना लैबा लखीनगर दा जरीबामगे लेंगांग पोकपीदगे मियोय यांखै हुमदोइना लांजेनरक्तुना लैरे महाकना मखाताना हाइखिबदा ngasi फावबदा मफम असदा लैरिबा मियोय सिंगी दमकता असम सरकार अमदी मणिपुर सरकार दगे करिगुम्बा मतेंग अमक्ता फंगद्री अदुबो असम की तोंगान तोंगान बा CSO सिंगना लाकपिदुना मतेंग पांगबिरखे लोइनना मणिपुर दगे फेडरेशन ऑफ सिविल सोसाइटी फोक्स ना सोशल की मतेंग पांगबिरखे असम के लेंगाक ना सु रिपोर्ट लौखरे अदुबो हौजिक फावबदी मतेंग फंगद्री मरम अदुना अथुबा मतमदा रिलीफ कैम्प असिदा मतेंग पिरकनी हाइना आशा तौई हाइना फोंदोखे तोंगान तोंगान बल्लुप NGO मैमना अखोयदा मतेंग पांगबिरक्तुना हजे हजे अखोय रिलीफ कैम्प दा लेजरिबा मैम सिगे सुम चाना थनबगी अखोय सुम होनना लेजरी हजे हजे अदो अखोय असम सरकार नसु अखोयदा हाइदि मतेंग पांगबा लेते अदुगा जिरीबाम दे साइतेसु अखोय मतेंग हजे पाउदि द पांगबा लेत्रि असम सरकार नसु अखोय रिलीफ कैम्प दा लेरिबा मी मसिंग जे अखोय थागतचगरे अदुगा हजे पाउदि मतेंग पांगबिरक्ति पांगबिरक्पगी आशाबुदि लेजरी हजे इरांग थोइबा मैमसे शांति बुबिरक्तुना जुम जुमदा मोहनबा याबगी खुदोंचाबदो फंगनबिवैना हाइजनिंग ngasi nongtil pung ani taba matamda jeribange babuparada leiba PWD guest house da khwarban kaital amadi jeribange maira ima singgi oiba mifam ama pangthokre mifam aduda saruk yakhiba singdi apunba jeribam maira paibi AJMP के प्रेसिडेंट एस सुशीला देवी ऑल जिरीबाम यूनाइटेड क्लब एसोसिएशन अजुका के प्रेसिडेंट मैपाक सना मंगांग जिरी डेवलपमेंट के प्रेसिडेंट ई देवान सिंह फोक्स की प्रेसिडेंट TH मनिहार सिंह ख्वारबन इमा कैथल जॉइंट कोऑर्डिनेटिंग कमिटी फॉर पीस के को कन्वेनर लाइस्रा मेमा देवी युमनाम इबियाइमा देवी हुरेम बिमो देवी KSH तमा देवी वहेंगबम सुबदेनी तखेल मयूम बिमोला देवी अमदी जरीबाम डिस्ट्रिक्ट के XZP KH जनकी देवी ना डाइस्टा प्रेसिडियम मेंबर्स ओइना डाइस्टा फमदुना मिफम असि हौके ngasi मिफम असिदा हौजिक मणिपुरदा थोकलिबा इरांग अमदी जरीबाम डिस्ट्रिक्ट असिदा थोकलिबा कांगलोकी इरांग असि मतौ करमना लोइसिनदुना इंगना चिकना शांति ओइना लेनबा तोंगान तोंगान बा वाफम सिंह खना नैनखे Aiki izati mangredi, aiki sopi sike kala ke thago di no later on. Aduh ade ku choki pulmi jadi, hai dana. MLA mantri sike tana laga, ya ko mene no ina kari kuma mata to kita ba. Koi kita makta kari ta berapa hargadi, ya ko mene tinare ya, nanti politis nanti parti ni jauh to ya. Koi ki izati sini mai cha, aiki leba. जाति सिंचिने नंबर ओय ngasi dagi da ko jabri thado era noi sangai ba aikoi BJP sarkar je no ni hayo pung manga ba oy manipur se kai mon bitare chhoidana Kairakta laiba club singi apunba body ama oiriba Kairak United Development Association kuda Kairak Gram Panchayat amade Kairak apunba mera paibina punna sinduna tha asigi mangadagi hauduna chatharakpa u thabagi thaurangi manung chana ngasi Kairak Awang Salam amade Kairak Wabagai Cherau singda u thakre
उ थाबगे थौरम अदु थौबाल फॉरेस्ट डिवीजन के मियेंग मखादा रेंज फॉरेस्ट ऑफिस कक्चिंग अमदे कैरक यूनाइटेड डेवलपमेंट एसोसिएशन कुदाना मपुंग ओइबा थौदांग लौदुना कैरक की तोंगांग तोंगांबा मफमसिंगदा उ थाबगे थौरम असी पांगथोकपनि उ थाबगे थौरम अदुदा कैरक यूनाइटेड डेवलपमेंट एसोसिएशन के सेक्रेटरी एन अचौबना हाइखिबदा उमंग कोकथोकपना मालेमगी महौसागी खल कायरकपना होंगलक्लिबा अहोंगबा कया असिदगे खरदा ओइरबसु कन्नबा कुदा कैराकना हौकिबा चाही खरदगे लेप्तना उ थाबगे थौरम असी फॉरेस्ट डिपार्टमेंट का पुनः खुसमनदुना चतुना लाकपनि मखा तानसु कैरकी तोंगान तोंगानबा मफमसिंगदा उ थाबगे थबक चथखिगनि हाइखि रेंज फॉरेस्ट ऑफिस कक्चिंग के स्टाफ से कैरक वाबगाई जिला परिषद के मेंबर एस डनरबी कैरक ग्राम पंचायत के प्रधान ई शांति लेमा कुदागे प्रेसिडेंट चंद्र कुमार सु सरुक याखि थौरम अदुदा खा फुटबॉल एकाडमी कैरक सानरोई सिंह मैरा पाइबी इमा सिंह कैरक सनातोंबी हाई स्कूल दा लेबा रिलीफ कैंप की मियोई सिंह सु सरुक याखि वर्ल्ड इन्वायरमेंट डे का मरी लेना थाबगी चथरक प्रोग्राम नसी तांग कुंथा जुन की तांग कुंथा नोंगाइजिंग निमित असिदा पाक सन्ना कैरक की मफुं खुदिमक पाक सन्ना उ थाबगी थवा म चथरक खुदो नसी पुन्ना आमिनरी सुजिक इन्वायरमेंट की सोशल लेबा सी यंगकांदा कैरक की लेबा डेवलपमेंट एसोसिएशन कुदाना चही खुदिंगी चथरक दुमबा थाबगी प्रोग्राम दो ngasi maksu ikoi कैरक अवांग सलम ताब लंबी दगिना कैरक यावसिंग ताब ये कारिबा लंबी असी पुन्ना थाबगी थबई ngasi चाही अमा हेलकलबा मणिपुर की इशू अस्तिगी मतंगदा ngasi ge lengak astina lokhatliba thorang sing asi peningai oidi haina transgender social activist malem thongamna press ta thadorokpa cherol amana phongdorakli मणिपुर महौसागोम पीस नॉर्मलसी हंजिन हल्लू हाइना तोंगान तोंगान मखल के डेमोक्रेटिक एजिटेशन सिंह चंगसिंदुना लेंगा की पुकनिंग चिंगसिनबा होटनादुना लाक्लिबा मालेम थोंगामना मखा तारदुना हाई 19 सुबह लोकसभा की अहानबा पार्लियामेंट सेक्शन के प्रेसिडेंट के वारोल थमखिबदा स्टेट असिगे हौजिक ओइरिबा इशू असिगे मतंगदा करिगुंबा वाफम अमता थमलमखिदबा हाइबसी लमदम असिगे ओइनदी यामना लाइबक थीबनी मसी मियांगी मिहुत ओइरिबसिंगना मतिक चाना तक्सिनबा वाटपदगी नि मिया असु वाना लेलबा मतम असी फावा स्टेट असेंबली मथौ निंगथिना तोहनबा ngamdre मणिपुर की टेरिटोरियल इंटीग्रिटी दा चाउना सिंगनादुना तोंगाबे एडमिनिस्ट्रेशन अमा तानबदा अचौबा थौदांग लौरिबा कुकी एमएलए तारा ngasi फावा हाउस की मेंबरशिप तगी लोकथोक्ट्रे स्पीकर मरो थोखिद्रे मियाम की दमक अफबा लेंगांगलोन अमा लिंगदुना मियाम बु ngakpi सेंबिगदौरिबा स्टेट असेंबली मतंग चाना मथौ तौहनबा ngamdraba ngasi मिहुत सिंग लेरुबगे करी कानरी स्टेट असिगे मिचम मियाम ngayok chafuda yawba nga ga pangkhak oire इंडिया गवर्नमेंट लिसांग सिना मणिपुर मियाम दा येंगलिबा मियेंग असे हकथेंगना यानिंगदे मियाम हाइबसिदा ngasiगी लेंगाक असिसु यावरिबनी हाइबसि कावबा चुमलोय हाइबा वाफम कयासु चेरोल असिदा मखा तारकली मणिपुर थोकलिबा लाल असी अथुबा मतमदा लोइसिलु खुलंगाकपसिंग फाबा यारोय कॉम्बिंग ऑपरेशन तौबा यारोय खुलंगाकपसिंगी खुसुको लाइ फागतपा यारोय मणिपुर अहनबा सेंट्रल फोर्सिंग थमजिलकपा यारोय अखोइगी इरमदम अखोइ इस्ताना ngaकनी हाइना बिष्णुपुर एससी के मनुंग चनल लैबा नाचौ बाजार ngase वाकत मिफम चथखरे नाचौ अपुनबा मैरा पाइबी लोपना सेंदुना चथखिबा वाकत मिफम अदुदा सरुप याखिबी इमा अमना फोंदोखिबदा सेंट्रल गवर्नमेंटना येलहोमी सिंहबो मुथतनबा तौरकलिबा थौसिल थौरांग सिंह असि याबो ngamloi सेंट्रल गवर्नमेंटना कुकी नाको टेररिस्ट सिंहबो सौकतलिबा असि खुदकता लेप्तुना इलीगल इमिग्रेंट सिंह असि मसा मसागी मरमदमदा हलनखिगदबनी लोइनना इरमदम असिबो कनबा ngamदबा एमएलए मिनिस्टर सिंह अथुबा मतमदा फम थादोकदबनी हाइबा कोलाव कयासु लाउखि मणिपुर की तंफा एरिया दा कॉम्बिंग ऑपरेशन चथवा मणिपुर दे मरु फेरा मणिपुर दे सेंट्रल फोर्स अखोई की इरमदम अखोइना अखोई की इरमदम अखोइना इरमदम बनमदा सरुप मेरा मिनिस्टर से
Nauna hayengdagi hauna bar ki mafam pumbada leibak asida nauna chanagadoriba 3 new criminal laws ki matangda miyam praja sing punna khanghanbagi matangda ngasi nomagi oiba legal awareness program ama kumbida pangthokre. Kumbi Police Station amadi Unified Peace Coordinating Committee UPCC kumbina punna khusamna sinduna kumbi sandong ibudau khongbu mangagi harabung community hall da pangthokiba legal awareness program aduda SDPO Moirang K Santos kumbi Police Station gi OC Doren UPCC kumbi gi maru oiba Thopurel Singh kumbi gi Imam Maira Paibi Singh kumbi gi club organization gi maru oiba mioi kayana punna saru yakhe thauram aduda leibak asida nauna chatnagadoriba law sing adugi matangda SDPO Moirang K Santos amadi kumbi Police Station gi OC Dorena wangangloi oina saru yakibaga loinana miyamda chatnagadoriba law asi aikhoi punna ikai khumna si haike CRPC ano won sindore adi Indian Evidence Act haiba duma sindore July gi tang amadagi chanarani harga karino na khangdragadi pek hobuda palli boto karino haiba khangmo darkar hoy Indian Penal Code na hana sanar miba hujingna ai no haijan ni boming do Indian Penal Code haibadi karigo offense ama tawraba haibadi illegal activities illegal act ama tawraba madungda maduga proportionate oiba prescribe tawraba law na magi asigi sahi ani gi magi phadok legani ama legani tha taruk legani ahum legani manga legani tarit ki makha legani taret legani tara legani amadi sahi trai thogi makha da lupi maja gi gai khumna mama go ergadi sahi kun legani ka haiba haing July 1 dagi sumba kanara bapot asi lakadorobani New Delhi da pangthokadaba Yog Pobos Babu Jagziban Ramgi Kontrani Pan Suba Tauronga Mari Lenana Matau Ningthina Tauba Mioi Singi Maraktagi Jatiya Amadi Antrajati Thakta Manapi Naba Khalakpada Manipur dagi Saknairaba Mioi Kungo Humdo Yarak Lehaina Dalit Sahitya Academy Manipur gi Secretary BK Mangana Thadoropa Cherwal Amada Khangalakli Yarak Laba Jati Thaki Khalaklaba Saknairaba Singh Adudi Yumna Bimota Devi Nat Sankritan Gauranga Lila Kwakaitel Samurai Lakfam Devata Samar Makeup and Costume Nepal Company Gurumayum Bina Mandap Sarma Writer Iroi Semba Susan Khulakpam Playwright Lyricist Yaripok Kreko Salam Rovishan Nupa Amaiba Hanjanba Tinungai Hawam Chitra Devi Miyamgi Thomi Thangal Kaitel Yumnam Bina Saki Senior Nursing Officer Rims Infal Koizam Tomba Singh Miyamgi Thomi Kyamgai Mamang Laikai Dr. Ahom Sambam Prem Kumar Singh State Union Leader Iro Maizrao Kakching Tabam Sumati Devi Retired Nursing Officer Kaisam Thong Luang Sambam Bisan Maitei Angang Singi Yaifa Thomi Lamlai Awang Laikai Punna Mioi Kulhumdoi Khalakpagi Ching Lemba Thoram Asi Yaurugadaba Saknairaba Singna Academy gi Mayai Loisangdagi Natraga Mobile number 7005780125 Amadi 7005239417 da Tawiraktuna Akupa Marol Khangba Yagani Haina Cherol Asina Khangalakli Ngasi June Kontrada Delhi da Leiba Mitei Apunba Luf Assam gi President Laishrao Foni Busan Vice President Thoksom Azoy General Secretary Kaisam Ibem Chowbi Kasar Koreangi Thoksom Nilkaman Amadi Thoksom Ombi Indiragi Machanupi Sanya Singhana Handak CBSC Board ki class 10 da Chada Marfutara Dasmik Ahum Fangduna Subject Tareta Letter Mark Laurakpada Lup Asina Pungning Thogatpa Amadi Kudol Potriduna Thona Happy Kid Sanya Mahagamen Co-Education Senior Secondary School Section 2 Dwarka Delhi ki Mahiroini I am Sanya Singha. I belong from Kasar, Silchar, Assam. My father's name is Nilkamal Singha and my mother's name is Mrs. Indira Singha. So, in CBSE 2024 board, I scored 90.3%. So, I really want to thank everyone here. They support me so much. So, my future aim is actually to crack NEET exam. And I have pursued PCB. I am going for it. So I really want your all support, and as I am getting support of the team. So thank you so much, everyone. Thank you very much.
Electro fishing ban and fishing ban in Loktak Lake haiba thimda nongmagi oiba community outreach program ama The Morning Star Association Kunjem Laikai Thanga amadi Manipur Lengaki Fishery Department na khusamnana sinduna Thanga Chinglak Community Hall da ngasi pangthokre Thauram aduda Manipur Lengaki Fishery Department ki Director Haisnam Balkrishna Project Officer Hemchandra Nithaukongjam District Fishery Officer Bisnupur K. Dineswar, Morning Star Association के President Laisram Ranjit, District Fishery Officer Chandel Safam Jitena Atoiba Mithunglen Singh Amadi Wanganglen Singh oina sarup yake. Thauram aduda Manipur da hauzik thokliba irang asida ahing nungtil tumba chaba changdana khul ngakbada thodang lawriba thanga gi tongan ba lekai singdagi khangatlaba ima singda nat ki lengan yanduna ikai khumnabasu utke. Loinana the importance of the Loktak Lake in the economic development of Manipur haiba thimda Morning Star Association Kumjan Laikai Thanga na sinduna pangthokiba essay competition da makok mathang taraba amadi consolation mana fanglaba maheroi singda lengyan yanduna seal amadi citation mana piduna ikai khumnaba utke. Jeribam District asige lairiba Intervillage Road sing Nongju tha matamde hena fattaba oibana Jiri Parjar singda awaba ama oiri Maru oina Sonapur Ahmedabad Chatnariba lambi asi yamna fatre hairi Masige matangda Rural Development Organization RDO gi President Muhammad Sahid Ahmed na fongdorapada Sonapur Gram Panchayat ke manung chana lairiba lambi thong asi yamna fatre Chathok sasinda yamna apanba oire maram aduna mari lainaba authorities singna mieng changbiyo haike. The condition of Sonapur Ahmedabad road is too bad. During these rainy seasons, the condition of this road we can even imagine its conditions is very much rough. Even today, the ambulances and the drivers could not pass through these roads, so the patients and the students could not reach their respective places. Thus, through these media persons, I am requesting to the higher and concerned authorities to look upon this matter. Lilong Haurebi College ki IQAC Cell amadi Literary Club na sinduna hayeng July amada pangthokani na tauramba 3rd Inter College Debate Competition adu karigumba khudong sadaba kharadagi yaithokle Lakliba July gi tang 10 da hanagi matamda chapchana pangthokjaragani loinana online da registration tawbagi matam July 9 gi nungthil pung 5 fawba sangdokle haina College asigi IQAC Coordinator A. Robertson Singna Press Thadorokpa Cherol amada khangalakli Ngasigi oirakliba fibam asina hena lakna bogum thoklaba India government amadi Manipur government ge thawong tasena yaningde haiduna Manipur imase ngasi su tumina leite Icha singi damag lepli matuna masokpa yaroi Manipur image sakta maset ama fawba kaiba amadi piba yaroi haiduna khongchat asi chatlibani Haukiba chahige megi ahumdagi hauduna kuki nako terrorist singna chatharakpa maitaida atamnana landarakpa lan asida India government Phone na sogatuna maitay singbo atamnana muthatnaba yanglen salu thudeknaba hotnaribasi phone na yaningde loidana tampaktana Central Force kaya ama thamjingduna combing operation tawhanduna mafam kaya luraba tanfam asida amuksu mipai handuna aki akhang pokhanba yaroi Manipur gi mama oibisingna chapchana thengnagani haina S khandaina thadrokpa cherol asina hari Ngasi apunba Mahila Village Organization Tolen Khuna Joribamda Laiba Relief Camp Vidyanagar gi camp ahom Sorok Atingbi High School Harinagar Babupara Higher Secondary Kasar Lakhinagar amasung Joribam Relief Management Committee na chingba mafam singda ngamjaba khara mateng pangbirakpage damag apunba Mahila Village Organization Tolen Khunbo thagatpa fongdoknarakhe Loinana Vidyanagar amasung Sorok Atingbi High School ge Relief Camp da laiba mioi singna camp da laina ngamzaba sel thokpa yaba fi saba mongkum lonba yangkok thumok na singba thabak kaya suningbage mapawsu tamlaki hari
ngarang third meritorious award cum career counseling listing ani kun mari gi thauram singa idol club ki community hall singa makha tampak mayum laikai na sinduna pangthokre pangthokiba thauram aduda chief guest oina Sri K Megachandra Singh honorable MLA Wangkhem AC amasung president MPCC president Muhammad Hilim president singa idol club guest of honors MD Rahizuddin Sheikh Alai Samu principal Morang College SM Jalal Sheikh president Amoko Mira Saha Khori lecturer TZ Higher Secondary School Dr. Firoz Kal SR resident Zenims Inspector Muhammad Abdul Salam OC Thobal Dam PS MD Fazal Khan ex Pradhan Wangkhem GP na Thoram Mapu oina saruk yakhi Dr. Narembam Razi Kumar da Leadership Award amadi Honorary Doctorate Degree piduna ikai khumnaba utkre Integrated Global University na tongan bai hiramda kathok laba amaga loinana miyamgi damak hotnabiriba singda Leadership Award amadi Honorary Doctorate Award listingani kunmari piduna ikai khumnaba utpada Manipur dagi Institute of Rural Education IRE Wangjingi Principal Dr. Rajiv Kumar Narembam yaure Award sing asi tha asigi tang kumapan thang zanumita Din Dayal Upadhyay Foundation amadi Global Chamber of Commerce Industry and Agriculture New Delhi na punna khusamnana sinduna Radiation Blue Dwaka da pangthokiba University asigi Mari Suba Convocation amadi award yanthokpagi thauramda khusinnakibani Narengbar Razi Kumar Singh na oza ama oina maheroi kayabu lamjing lamtaktuna laikai amadi lamdam asigi miyamgi yaifanaba thabak thauram singda chen songkhibata natana art and culture gi lamdasu thodang kaya lokhiba misak amani Bangladesh ta Silet Manipuri Kang Association na sinduna June 18 tagi pangthokiba ani suba iska cup kang tournament lisingani kunmari nupa amasung nupi team anida mana lanthokre subna nupa amasung nupi kangkhut mapan saruk yakhi naya bazar gi nupi kangkhut na final title lokre aduga sipgas lairembi kangkhut na runners up lokhe ngarang naya bazar gi mandapta pangthokiba thauram amada ani suba iska cup final champion amadi runners up team da mana lanthokre Kang Association ki president Yumna Nirpanda Singhana thauram mapu oikhiba mana lanthokpagi thauram aduda Select Corporation ki ward councillor Humayun Kabir Suhin nupi councillor Sarmin Akhtar Rumi saruk yakhe Panba yabadi naya bazar amasung sipgas nupi ki final gi ahan basanabada draw oikhe Mathang drive card dasu draw oikhe Aroiba ani kaphanbada naya bazar nupi kangkhutna final title adu lokhibani Nupigi Women of the Mass and Series ase Lakhinayaran Devi aduga Nupagi Mass of the Mass and Series Hamok Biswajit Tapike Nupigi Master Judge Saja Singha aduga Nupagi Master Anand Singha na oike Thangta Martial Arts and Cultural Association Sonai Kasana Sinduna Bir Tikanderzit Auditorium Kalibari Sonai da numit nini chupna pangthokiba 7 Kasar District Thangta Championship lisingani kunmari ngasil loisinduna mana mathumian thokre Easter Sonai Thangta Academy Sonai na team champion aduga All Assam Maitai Huyal Lalong Thangta Association Kamranga na runners up takre Sanaroi Marfuna Saru Yakhiba Championship asida nupa machagi overall best fighter na Lakhipur Thangta Academy gi Listam Ranat Singha aduga nupi machagi Overall best fighter na All Assam Maitai Huyal Lalong Thangta Association Kamrangi Maibam Binita Devi Nataki Championship asida funaba ani suba amasung Konglon Kutlon Haina Masana ahum thokna sanakiba aduda senior junior amasung sub junior gi category da nupa masa amasung nupi macha sing na saruk yakhe Magok mathang takraba sanaroi sing da trophy ga loinana certificate amamang khusinakhe Mana yanthokpa thoram aduda Khomdra Buddha Chandra President Kasar District Thangta Association Wahangbam Binoy President Assam Thangta Association Yumna Manikanta Vice President Assam Thangta Association Ingudam Sunan Joint Secretary Assam Thangta Association Sangapam Ruhit Kumar Treasurer Assam Thangta Association Raju General Secretary Assam Thangta Association na mathang sina
mifam mapu athoiba mitung amasung ikai khumnaba mitung sing oina dice ta phangki dice da lengsin bikiba mitung sing na masa masai oi fo wa phang kaya phongdok laduna sanaroi sing pukning thogat biki Makha tarakpa pau asidi Manipur gi wangmadagi ipa amu pizari Tamil Nadu gi CM na atopa state singi CM sing chiro thaduna NET ki mayokta khongjang changsin minasi haikre Tamil Nadu gi chief minister MK Stalin na BJP na lenga pai daba atopa state singi CM singda chiro thaduna India gi NET exam muthat naba hotna bada punna khusam naduna khongjang changsin minasi haikre Mahangna Waro Singh Thakiba Chief Minister Singh Adudi Delhi, Himachal Pradesh, Jharkhand, Karnataka, Kerala, Punjab, Telangana, Amadi West Bengal ni hairi. Waro Singh Aduda MK Stalin na BJP na lenga pai daba state Singh asida Tamil Nadu lenga na makhoi gi state ki NET exam lokthok kinaba resolution ama pass tawkiba adugumna khana nainaraga resolution ama pukhat haning bagi apamba phongdoki MK Stalin na PM Modi dasu cherol ama thaduna professional course ke candidate khanbada class 12 ki mark yenglaga khanaba policy sembio haike amarom da CBI na NET exam gi paper leak case ta chainaba paumi ama Jharkhand gi fagat pangam khre hai ngarang irai numit ke numidang da Ladakh ki nongpok thangba sarukta leiba sok turel da Indian Army na sizinaba teng ama laksin kiduna army personnel manga lekhidre hai Togdok asige matang da defense PRO le na thadoropa cherol amada nahan irai numi jungi kunipan da Indian Army gi battalion na military training activity pangthopa loiraga halakpada Ladakh ki nongchuf thangba sarukta leiba sarse brangsa hairiba mafam aduda chenba sok turel landuna teng thogzil lakpada khanghaudana isengi imai wangkhalakpadagi Indian Army gi teng ama chatpa yadaduna turel manungda panduna leike Teng aduda tongba Indian Army personnel manga adusu thorokba pharak tabadagi teng manungda center lauringai isingi imaina asum wangkhalakpana makhoi kanba ngamdana laikhidabani makhoi bu rescue tawnaba hotnakhiba team singna phongdorakpa matung ina isingi imai wangba amade turelgi irei kanbana makhoi rescue tawba changsinba ngamkhide hairi pau asi tabada Indian Army gi General Manoj Pandey na nungaitaba phongdokladuna imung manunggi awabada saru yari hairi Defense Minister Rajnath Singh nasu thongna faraba Indian Army personnel mangana laikhidaba asi leibak asigi chauna mangjabani haike training exercise loiraga halakpada thokiba laibak thiba thogdok asi karamna thokiba no thizingani haike turel da laksin bada yaukhiba teng adu T72 makhal gi tengni karigumba military training exercise nganna loistilam labadi mamal yamlaba thawai manga asi mangnam loidabani adubu lenga ki damak siba ki dana service tawrakiba personnel sing amadi Indian Army gi maikaidagi asoibadi lairam loi khali hairaduna Congress luchingba Rahul Gandhi amadi Malik Arjun Kharge na thongna faraba Indian Army gi pukning sonthadana ba pauzelakhi Ngarang numidang waram Telangana da leiba Rangareddy district da glass factory ama pokai bagi thogdokta mioi taruk sire taramanga na asok apan nangkre hari asok pasting ado hospital da pukhatuna laikan darabasu ayambana fibam luna leiri thogdok ado Hyderabad ge kilometer 55 rom chatlaga leiba Satnagar da thokibani glass factory ado gi fernel ka hena sagalakpadagi pokai rakba oiramba yai haina police ke maikaidagi phongdorakli Mioi chama rom thabak toba factory aduda pokai rakhiba mafamdagi meter kontra rongi radius ta leiba mioi kaya pokai bagi safuna meter tara rom chenduna pokhe mafam aduda leiba CCTV camera gi video footage ka loinana thogdok adu karam na thokiba no thijinba hokre hari Money laundering case amaga mari lainana jail da lairuraba hanagi Jharkhand ge chief minister Hemant Soren ngarang Jharkhand da high court na bail piduna jail dage thorakraba matong ngasi miyam da wa ngangbada Jharkhand da BJP na law and order kangkhong chaihale hairaduna lakliba assembly election da state asidage BJP muthalani haina mahakna phongdokre
Hemanta Soren na hai matik chabi evidence laitana miyam na yaba misak kaya jail da namsilaga namfuda lenga paigani hotnariba BJP lenga na mahak pusu longnam langda thuhallaga jail da namsinkibani ngasi di miyam na asengba adu khangnarak labanina longnam lang thakba yararoi thak na bo hotnarabasu miyam na thugai na ba sem saduna leire haike karigumba namfuda supnam sasan taunaba honarak labadi miyam ga loinana akanba khongjang changsinduna Jharkhandagi BJP muthatnaba sem sare haike Hemanta Soren chahi asigi January 18 da Enforcement Directorate na lam ekar nipan ga dasme ahum taruk lo na yadaba mawongda paisilamba amadi money laundering case amaga mari leinana fakhibani BJP na Jharkhanda lenga ki loisang khudima paisin nabo honarak libasi para tambiba matam oire hairaduna state asige assembly election ngangkhatna pangthokpa yaroi chap chaba matamda pangthoktuna miyagi democracy ge exercise asida saruk yahangadabani makoina pangthokniba matamda mikhal pangthoklabasu Jharkhanda assembly da makoina seat ama fawa phangba ngamloi haike Malemgi ahanba carbon fiber na saba train launch tawduna miyam da service piba hokre carbon fiber haibasi mioi bana saba yamna yangba postak amani postak asi yangjarabasu malemda khwaidagi durable oiba amadi yamna khangba kuina chatpa postak amani China na anoba makhalgi train oina puthorakliba carbon fiber train asina mafam amadagi mafam amada chatpada changba energy chang hantha handuna energy save tawba ngamlagani hairi Masida natana carbon fiber train asi sijinnabada energy yamna changdabanina train dagi thadorakpa carbon dioxide ki changsu hantha hanba ngamlagani hairi train asi pungda kilometer chamaga nifu fawba thawba ngami hairi Aroibada maruiba pau amuhana pizari Chief Minister N. Birengi Economic Revival Mission gi makada yenaw listing ama amadi nganu macha chani mugyan thokre. Manipur dagi group ki captain Wangkhem Surespur Telangana gi Secunderabad da yamna freedom charoba defense management course amada saru yanabagi dama khalakre. Aina Tinkraba Lalholub Amana Sel gi demand amaga mari leina na fakiba miyoi ama asiba hakchang oina taduna leiramle Amadi mutum fibok da Imphal Turen gi mathakta saba thong tektharapadagi miyoi ama sire ahumna asok apan nangle hairi Masigi oina di Mami TV na santok jaba prime time news loisinjare mayambo amuka hana khurumjare